Arambai News Guwahati Manipuri Pao Tabiri Singbu Yan Hanba Maktada Chingangbam Sujitarani na Kurumjari Housing a Sigi Samlapa Mariba Pao Sing Lobirase Assam the Congress Manungi Lan Kankalakli MLA Rubjoti Kurmiamasung Pradesh Congress President Ripun Boragi Marakta Pongna Henjin Bawahina Awayakum Tongarakre Ripun Borana Hierarchy State President Nontokpagi Wafam Media da Hanjin Paladuna Rubjoti Kurmina Party Discipline Kongoinaki Masigi Paukum Media da Piroi Mangonda Su Piroi Party High Kamana Pirakani Adubo Rubjoti Kurmina Su Onkatuna Ripun Borada Chairakre President Napang Dabadagi Party Discipline Thugari Bani Luchingba Kayana Su Mamangda Party Discipline Thugai Kre Maduda Action Lobugi Thona Lakide Hogalakpada Action Lorum Lagadi Party Discipline Kayam Loidabani Hierarchy Bagaloidana Ai Samang Nasu Party Discipline Thugai Ki Karigumba Narin Palavadi Engonda So Coast Notice Pira U Yangnasi Haraduna State Ki Party Chip Asida Pongna Singnara Kre Rubjoti Kurmina Party President Ki Mikhal Togodabani Matik Chaba Miyoi Aduna President Oigadabani So Hairaki AIUDF ka Chatminadabagi Warep Mamangda Hanana Laukrabani Adubu Helicopter da Punna Azmalga Paminaduna Ripun Borana BTC ki Pot Khongki Ngasidi Madugi result Sangna Uba Fanglibasini Hainasu Rubjotina Assam Pradesh Congress President ki Mathakta Pongna Singnaraki Hagrama Mohilari Mamai Thangdadi BTC Council ki opposition da Phamlagani Hairakre UPPL BJP Amadi GSP Alliance na Handakta Council Sem Krabagi Matung Hauziki Oinadi opposition da Pambanatana Hagramagi Atilambi Leiraktre Ngasi Boroma da Pangthokiba BPF ki mifamda BTC da opposition da Phamnanabagi Warep Lokibaga Loinana Makoibu single largest party Ohinbagi Damak Miyamgi Mafamda Tobimal Khangba Utkibaga Loinana Inglisingani Kunma Thoigi Assembly Mikhal Gidamak Lalong Yatpagi Committee Ama Semnanabagi Warep Su Loki Committee asigi President Hagrama Mohilari na oiki Party ki mayokta thabak tauba Biswajit Daimari yauna miyoi kayasu party dagi tanthokre adubo Inglisingani kunma thoigi Assembly Mikhalda BPF na Kanaga Alliance togodagi haibigi matangdadi wafam amata pankhide Handakta nauna semkhiba BTC gi ahanba mifam ngayhak phamlaba matung Chief Pramod Borona khudakta chatuna so thugairaga hospital amagi phibam yengsinkhre Lupa crore kayagi mission kaya sizinadana taduna leramba thengnakhi hospital pnamak thabak hawhalagani hainasu nauna khankraba CEM Pramod Borona haiki Ngasi Guwahati gi Amin Gauda handak chahi gi higher secondary parikya da first division da pass tawrakhibi Kamrup amadi Kamrup Metro District ki afabam satri singda scooty yanthokre Thorang asigi makhada state asigi mahairoi nipi macha lising kunithoiga chani nipu mangada Dr. Bani Kanta Kakoti Merit Award yenthokadabani loinana ngasi Guwahati da pangthokiba felicitation thoramasida ihan hanboina mahairoi nipi macha marida hakthengnana miya mamangda scooty amamam Assam lengakna khusinakre Ngasi my family United Youth Club Binakandi Part 1 na kusamnaduna Binakandi Sagapam Gauragi mitam mamangda ahongbam bemthoi chanuna handakta manung matam chadana lekhidabada maira thanduna minute ani tumina leptuna maki thawaina lairamlenda ingna chikna leinanaba thongni jakre Thoramasida Maifa gi Secretary General Soram Thoiba Maifa Lakipur gi President Git Chandra Singh Secretary General Ingudam Ranjit Indrajit Singh Sagapam Hemo Prabha Loinana Youth Club ki President Haubam Ranjit na chingbana wangangki Chahi khudingi pangthoktuna laklikpa khwairakpa irel umanglai ira thoram lakliba inglisingani kunma thoigi wakching ginini pan ba January tang kunmari nomaijing numitta thokle ira thoram asigi damak mangjongna laifam asibu sengdokna naba amadi lambi sing semjinabagi damak ngasi ayo khwairakpa irel umanglai ngakse lupki miyoi kuntrana saba khongbu ama khongsankre Makogi manungda ngakse lubasigi President Secretary Treasurer amadi thabak suba mystery singsu yauki Panbayai Lubasigi President Ngangom Niranjana COVID pandemic ki chana kanglon sing leibana miyam hubna lai khurumba yaragani haibagi lokthokpadi leitri haiki Ngasi Kasargi South Barak Rural Development Agency Binakandi gi Conference Hall da Manipuri Language Protection Coordination Committee MLPCC na sinlangduna discussion on issues of Manipuri community in Assam haiba topic asida nainabagi thoram ama pangthokre
Committee asigi chairman Dr. K.N. Chana mifam mapu oiduna chathakiba thoram asida athoiba mithung oina Potsangbam Sonamani advisor Apun Balam Jinglop Haigruzam Nabasyam chairman World Maitai Convention WMC Sinam Prakash Secretary General NESO Laisram Athoba Vice President MSO Koizam Sopan Vice President MLPCC Sarukyaki MLPCC की वाइस चेयरमैन कांगबम शांति कुमारना मियाबु तरामना ओकपगलोइना मिफमसिगी पांदम सिंह संदोकना थमखी वाइस चेयरमैन अरामबम नंदबाबू सोपन असांगबमना एजुकेशन रिक्रूटमेंट लोइना पॉलिटिकल इकोनॉमी की मतांगदा वफम क्यासु थमखी लाइस्रम थौबा अमसुंग सिनाम प्रकाशना एमसुगी माइकैदगी पिरकपा याबा मतेंगसिंग पिरककनी हाइबगी थाजबा पीखी असिदसु नतना डॉक्टर राकेश पुयाम सेक्रेटरी जनरल वर्ल्ड मैतै कन्वेंशन WMC ना आसाम की मणिपुरी सिंगी इकोनॉमी बु सेमगत सागतनबा होटनमिनसी हाइखी WMC की चीफ एडवाइजर सुवरिबा पोत्संगबम सोनामनी ना MLPCC की खोंजंग सिंह असिदा WMC ना अंगम मतेंग पांगनी हाइबगी थाजबा पीखिबगा लोइना WMC की चेयरमैन हाइग्रुजम नवस्याम ना मालेम की मणिपुरी सिंगी ओइबा इंस्टीट्यूशन अमा सेमगतनबगी वाफमसु पनखी अमदे मणिपुर थबक तौदुना लैबा आसाम की चिलिनाउ सिंगना सेम्बा लूप अपुनबा लमजिंग लूप ओल इम्फाल की माइकैदगी लुपा लिसिंग यांखै लोन की मतांगदा चंगसिलिबा खोंजंग असिदा मतेंग पांगबो ओइना MLPCC दा खुसिनाखी ngase South Barak Hall Binakanti Part 2 da pangthokiba mifamda maitai apunba khungang loop kha Lakhipur leibaki mapung phaba loop ama semkhre mifam asida ad hoc committee gi chairman Yumnam Nodia Chana president Haurongbam Mina Kumari Memorial Trust ki chief patron Haurongbam Kundalalna chief guest Singerbon High School gi potharabo oza Yumnam Manina ikai khumnaba mithungoiki Convener Ingudam Nilbirna Miyambu Taramna Opagi Warol Piraba Matung Kaidem Kantana Lubasi Semki Bagi Wari Lubasi Meeting Amadi Pandam Singh Miyam the Thamki Thoramga Mari Lenana Laukam Mangi Amadi Arambam Maniharna Wanganki Mifamasida Yunam Nadia Chanbu Chairman Ingudam Nilbirbu Convener Amadi Vice Chairman Mari Changamayum Mukunda Kaisam Birendra Ningombam Ranjit Amasung Wahengbam Hari Mohan Chingba Yauna Kala Kipur Lebaki Mapung Phaba Loop Semki Haina Loopki Convener Ingudam Nilbirna Kanghalakli Ngasi Civil Services Achievers Point Amade Assam Manipuri Citizens Forum Anina Kusamna Duna Electrical Department Lakhipurgi Accountant Oramba Laikidraba Doren Singbu Ningsingboina Free Workshop Cum Seminar Ama Siljarda Pangthokre Thoromasida Mayai Tangbelda IS Chingom President Assam Manipuri Citizens Forum Loidana Director Rajdip Lekrau Amadi KH Krishnamon Singhna President Member Singh Oiki Thoromasida Manipuri Mahiroi Kuntramokna Sarukyaki Manipuri Royal Club and Library Gochara Hozaina Sinlangduna Women's Kabaddi Tournament Inglisingani Kun Gochara MB School gi lampakta ngasi pangthokre Tournament asida club nipan na sarukyaki Final match da Kothal Toli Fans Club amadi Amtola Chumthang Club anina sanaki Kothal Toli Fans Club na score humbudramari logduna winner oiki amasong Amtola Chumthang Club na score kuntrataruk phangduna runner up taki Manipuri Royal Club and Library ki President W. Nilkamal Singh amasung Secretary L. Nilamani Singh na luchingduna Club ki Sports Secretary, Culture Secretary loinana Club asigi member khudimakna thawai hakchang yauna sinlangduna Women Kabaddi Tournament asi pangthokpa ngamkhibani haina Club asina thadorokpa cherol amana phongdorakli Manipur ki Government Dance College Students Union na ngasi wakat khongjang sangsin khibaga loina Manipur University of Culture MUC na thoki by admission notification mai thakre Union asigi General Secretary ki Saknai bi potsangbam na Paumi Singh da phongdorakhibada Union nasina mamang dagi tanduna lakiba demand sing adugi ona taina bada notice asi tholakpani hairi Master da eligible ONBU haiba khaktani Aikoi sagi education qualification qualify oidana MA tamjage haiban natte nampuda thoklakliba notice asigi mayokta aikoi gisu tawbangamba utnanaba protest asi chathabani hairakhi
ꯆꯠꯂꯤꯕ ꯊꯥꯁꯤꯒꯤ ꯀꯨꯟꯇꯔꯨꯛꯇ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤ MPPꯒꯤ 58 ꯁꯨꯕ ꯃꯄꯣꯛ ꯈꯨꯃꯣꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒꯅꯤ ꯉꯁꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯂꯥꯏꯁ꯭ꯔꯝ ꯀ꯭ꯔꯤꯁꯅꯗꯥꯁꯅ ꯍꯥꯏꯈꯤ ꯃꯗꯨꯗꯤ ꯃꯃꯥꯡꯗ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯩꯕꯗꯒꯤ ꯆꯍꯤ ꯂꯤꯁꯥꯡꯁꯤꯠꯅ ꯄꯥꯔꯇꯤ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯣꯔꯠꯀꯤ ꯋꯥꯌꯦꯜ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯋꯦꯁtkꯤ SPꯅ ꯊꯣꯛꯂꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ MPPꯅ ꯃꯈꯥ ꯆꯠꯊꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯑꯌꯦꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯈꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯈ꯭ꯋꯥꯏꯗꯁꯨ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤꯒꯤ ꯃꯄꯣꯛ ꯈꯨꯃꯣꯟ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯤ ꯂꯤꯇꯔꯦꯔꯤ ꯑꯦꯟ ꯀꯜꯆꯔꯦꯜ ꯐꯣꯔꯝ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯗꯤ ꯄꯥꯎꯅꯥ ꯕ꯭ꯔꯖꯕꯥꯁꯤ ꯐꯥꯎꯟꯗꯦꯁꯟ ꯑꯅꯤꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ngasi ayuk Tripuragi Maitai Khul Gauranagarda leiba Pauna Brajabasi Memorial Parkta khilliba Paunagi mitamda haikat lekat tamkhibagi thoram aduda forum gi president Ningombam Bira Singh Saknairaba Aiba Seleibam Khelamahon Mairapai bi Khwai gi president N Binata Singh Khunai gi Saknairaba activist N Bihari Dattana chingba yauna ahal naha kayana saruk yakhi Saruk yakhiba miyamna ningtam lanmi paunagi mitamda haikat lekat tamkhibaga loinana minute ani tumina leptuna athobagi mafamda ikai khumnaba utkhi Aroibada Kabi S Khelamohanna Pauna Brajabasi gi maramda wa ngangkhi haina forum asigi secretary Khoishna Mangolna thadorpa chirol amana khanghalakli Ngasigi oina awang nongpokta COVID-19 gi anoba positive case phangkiba state singi manungda Tripura da kunithoi Manipur da nipunipan Nagaland da ama amadi Mizoram da taranithoi ne Ngasigi oina Assam da COVID-19 gi anoba positive case phangbagi report laktre tobutabu ngasi Assam da mioi mangadi COVID number moiduna laikhidre amadi apunba laikhidabagi masing lising ama subna 13 yaukre Manipur ngasi mioi ama COVID number moiduna laikhidabaga loinana apunba laikhidabagi masing 438 yaukre amadi India da ngasi goin hauzik phawbada COVID ki anoba positive case lising 15 ga chaunga hena phangkhre apunba confirm case masingna crore amaga lakh 93 yaukre amadi active oriba case masingna lakh 3.0 ni amadi apunba laikhidabagi masingna Lak amaga lising nipumanga chatruka humphumapan yaukre ngasigi oina hauzik phawbada India da COVID number moiduna mioi chamaga humphugi mathakta laikhidre aroibada atopa pausingda Punjab ki protester lomi ama suicide tawkhre Delhi ngamkhaida chathariba protester saruk yararaga halakhiba chahi 19 suraba Punjab ki lomi ama hu chenba posakhara sasilaga suicide tawduna ngasi siduna leiramkhibane Punjab ki Bhatinda district ki Dayalpura Mirza Khulda leiba Durlab Singh Kauba Mioyasi Hokiba Irai Numit Delhi Ngamkhaidagi Halakhibane Mahakna Sibagi Maram Hauzik Phawba Tangdangbadi Khangbangamdri Jammu Kashmir Cricket Association gi watho kamari lenana Hanagi CM Farooq Abdullah amasong atay mioi kharagda lupa crore 13.9 taruki oigedaba lanthum kaya Enforcement Directorate ED-na attach torakre Lanthum Singasigi book value lupa crore 13.9 taruk oizarabaso makoigi market value di lupa crore humpudagina humbutrani hairi Panbayai BCCI na Jammu Kashmir Cricket Association da thadarkiba lupa crore chamaga tarau humdoi lana haina thoki haibagi maralda hanagi CM Farooq Abdullah gi mathaktasu thihumba chatharibane Wathogoriba Pitarakiba Selfamasi Abdullana Jammu Kashmir Cricket Association gi President Oiringai Matamdane Masigi Matangda Farooq Abdullah da Hanana Wahang Pahang Kiasu Chathagrabane Laibaga Sigi Senior Citizen Singi Nungaiba Power Moina Pensioner Singi Life Certificate Pisan Bagi Matam Chahi Asigi February Tang Kunipan Phawba Sangdokre COVID pandemic na maram oiduna ahal oirabasing na mayog nariba khudong chadaba kayada mideng thamlaga Department of Pensions and Pensioners Welfare na asumna komthorakhibane Khelo India Youth Games Inglisingani kunmathoi gi sarugamoina India gi Indigenous Game Mari yahunabagi ayaba Sports Ministry na ngasi lauthokre Haryana pangthogadariba game asida Gatka Kalaria Patu Thangta amadi Malakhamba yauragani Amadi Britain da Prime Minister Boris Johnson na COVID pandemic ka mari leinana hena akanba athingba kaya thamlakhibaga loinana COVID ki anoba hena sathiba saklon mayok narakpadagi Christmas ki yengduna khara komthoknaba khanaramba adu hena bu chesilhankhre
ꯍꯧꯈꯤꯕ ꯆꯌꯣꯜ ꯑꯅꯤ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯃꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯥꯗ 60 ꯍꯦꯟꯅ ꯁꯟꯗꯣꯛꯀꯟꯕ ꯑꯅꯧꯕ ꯍꯦꯟꯅ ꯁꯥꯊꯤꯕ ꯂꯥꯏꯆꯠ ꯑꯁꯤ ꯎꯕ ꯐꯪꯂꯛꯈꯤ꯫ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯑꯣꯏꯅ ꯌꯨꯝ 3ꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯨꯟꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯅꯕ ꯈꯟꯅꯔꯝꯕ ꯑꯗꯨ ꯂꯟꯗꯟ ꯑꯃꯁꯨꯡ ꯁꯥꯎꯊ ꯏꯁꯠ ꯏꯪꯂꯦꯟꯗ ꯑꯅꯧꯕ ꯇꯥꯌꯔ 3 ꯂꯦꯚꯦꯜ ꯆꯠꯅꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯂꯩꯅꯅꯕꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯅꯠꯇꯅ ꯑꯇꯩ ꯃꯇꯝꯗꯗꯤ ꯇꯉꯥꯏꯐꯗꯅ ꯌꯨꯝꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯑꯍꯛꯄ ꯋꯥꯐꯝ ꯊꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯔꯨꯜ ꯑꯁꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗꯒꯤ ꯆꯠꯅꯕ ꯍꯧꯔꯒꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫